ꯁꯤꯁꯤꯡꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯉꯥꯛꯇꯪ ꯌꯦꯡꯉꯨꯁꯦ ꯍꯣꯏ ꯌꯥꯝ ꯊꯦꯡꯉꯗ꯭ꯔꯥ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯑꯗꯨꯗ ꯁꯤꯗ ꯂꯥꯛꯏꯁꯤꯒꯤ ꯃꯔꯝꯕꯨ ꯑꯗꯨꯕꯨꯔꯣ ꯆꯤꯡꯁꯤꯒꯤ ꯐꯖꯕꯁꯨ ꯌꯦꯡꯃꯤꯟꯅꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯦꯅ ꯇꯧꯕꯅꯦ ꯑꯗꯨꯒ ꯑꯃꯅ ꯁꯣꯝꯁꯦ ꯑꯩꯈꯣꯏ ꯗꯥ ꯁꯅꯥꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯃꯥꯡꯗ ꯑꯩꯅ ꯁꯣꯝꯒꯤ ꯃꯤꯡ ꯍꯦꯛ ꯍꯦꯛ ꯀꯧꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯗꯥ ꯄꯥꯃꯦꯜ ꯍꯥꯏꯅ ꯀꯧꯖꯒꯦ ꯌꯥꯏꯀꯣ ꯑꯗꯨꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ ꯁꯣꯝꯅ ꯀꯧꯅꯤꯡꯕ ꯃꯤꯡꯒꯧ ꯑꯃ ꯀꯧꯕꯗ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯌꯥꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯁꯨꯅꯦ ꯍꯌꯦꯡꯋꯥꯏ ꯀꯣꯟꯅ ꯀꯥꯏꯔꯛꯀꯗꯕ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯗꯥ ꯄꯥꯃꯦꯜꯅ ꯁꯣꯝ ꯍꯥꯏꯕꯤꯔꯤꯗꯨꯁꯨꯅꯦ ꯑꯗꯨꯏ ꯃꯍꯨꯠꯇ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯀꯧꯕꯤꯌꯣ ꯁꯣꯝꯒꯤ ꯋꯥꯐꯝꯁꯤꯡꯁꯤ ꯑꯩ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯗꯥ ꯄꯥꯃꯦꯜ ꯁꯣꯝ ꯍꯥꯏꯕꯤꯔꯅꯨ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯕꯤꯌꯣ ꯁꯦ ꯂꯤꯛꯂꯥꯏ ꯍꯥꯏꯅ ꯀꯧꯋꯣꯕ ꯍꯣꯏ ꯑꯗꯨ ꯂꯤꯛꯂꯥꯏ ꯅꯪ ꯑꯩꯒꯤ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯁꯤꯗꯤ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯣꯏ ꯑꯩꯕꯨꯗꯤ ꯆꯣꯞꯂꯁꯨ ꯏꯀꯥꯏꯔꯁꯨ ꯅꯨꯄꯥꯅꯤꯅ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕꯅ ꯂꯥꯟꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯅꯅꯤꯡ ꯊꯨꯡꯉꯛꯇꯕꯁꯨ ꯌꯥꯏ ꯉꯁꯤꯒꯤ ꯃꯇꯧꯗꯣ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨ ꯄꯨꯝꯕꯗꯣ ꯅꯪꯒꯤ ꯕꯣꯏ ꯐ꯭ꯔꯦꯟꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯆꯝꯂꯕ ꯊꯃꯣꯏꯗꯣ ꯃꯩ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯗꯥ ꯄꯥꯃꯦꯜ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯑꯩꯕꯨ ꯅꯉꯣꯟꯗꯒꯤ ꯂꯥꯞꯅ ꯊꯝꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯔꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤꯅꯦ ꯉꯁꯤ ꯐꯥꯎꯕꯗ ꯗꯥ ꯄꯥꯃꯦꯜꯒꯤ ꯃꯐꯝ ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯟꯗꯨꯅ ꯂꯥꯛꯂꯤ ꯆꯨꯝꯃꯦ ꯗꯥ ꯄꯥꯃꯦꯜ ꯑꯩꯕꯨ ꯈꯟꯖꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯈꯔꯅꯗꯤ ꯑꯩꯒꯤꯗꯃꯛꯇ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯆꯥꯎ ꯑꯔꯪ ꯄꯥꯝꯕ ꯑꯃꯅ ꯑꯃꯕꯨ ꯇꯨꯍꯠꯄꯤꯔꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗꯅꯦ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯅꯤꯡꯉꯣꯜ ꯑꯩꯅꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯄꯥꯝꯃꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕꯅꯤ ꯁꯣꯝꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯗꯥ ꯄꯥꯃꯦꯜ ꯁꯣꯝ ꯍꯥꯏꯕꯤꯔꯅꯨ ꯂꯤꯛꯂꯥꯏ ꯀꯧꯕꯤꯌꯣ ꯍꯥꯏꯖꯕꯅꯤ ꯍꯣꯏ ꯂꯤꯛꯂꯥꯏ ꯑꯩꯒꯤ ꯏꯇꯧꯁꯤꯗ ꯑꯩꯒꯤ ꯃꯑꯣꯡꯁꯤꯗ ꯗꯥ ꯄꯥꯃꯦꯜꯅ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯔꯝꯕꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯖꯩ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯅꯨꯃꯤꯠ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯍꯟꯕꯤꯌꯨ ꯍꯥꯏꯅꯅꯦ ꯇꯥꯏꯕꯪ ꯃꯄꯨꯗ ꯅꯤꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯗꯤ ꯅꯤꯡꯖꯃꯟ ꯈꯔ ꯐꯪꯉꯕꯒꯨꯝ ꯇꯧꯔꯦ ꯅꯪꯒꯤ ꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯃꯇꯦꯡꯈꯛ ꯄꯥꯝꯖꯕꯒꯤꯅꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯑꯩꯒꯤ ꯅꯥꯀꯦꯟꯊꯥ ꯑꯣꯏꯔꯕ ꯄꯨꯟꯁꯤꯒꯤꯗꯃꯛ ꯗꯥ ꯄꯥꯃꯦꯜꯅ ꯎꯄꯥꯜ ꯑꯣꯏꯅ ꯂꯦꯞꯄꯤꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯁꯤ ꯎꯔꯨꯝ ꯄꯤꯕꯤꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯅꯤꯡ ꯆꯣꯡꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯂꯤꯛꯂꯥꯏ
ꯄꯥꯃꯦꯜ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯗꯥ ꯄꯥꯃꯦꯜ ꯅꯪꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯕ ꯗꯥ ꯄꯥꯃꯦꯜꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯗꯥ ꯄꯥꯃꯦꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯁꯦꯡꯕꯩꯅꯤ ꯗꯥ ꯄꯥꯃꯦꯜ ꯑꯩꯗꯤ ꯗꯥ ꯄꯥꯃꯦꯜꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯌꯥꯝꯅ ꯄꯤꯛꯄ ꯇꯥꯏꯕꯪ ꯑꯃꯗ ꯍꯤꯡꯖꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯑꯉꯥꯎꯕꯅꯤ ꯌꯥꯝꯅꯁꯨ ꯑꯣꯛꯇꯕ ꯃꯤꯌꯥꯝ ꯃꯔꯛꯇꯁꯨ ꯊꯧꯅꯥ ꯌꯥꯎꯗꯅ ꯍꯤꯡꯂꯤꯕ ꯃꯤꯁꯛꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯎꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯅꯪꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯅꯥꯛꯇꯒꯤ ꯁꯣꯏꯗꯅ ꯂꯣꯠꯈꯤꯒꯅꯤ ꯑꯗꯨꯛ ꯂꯦꯝꯅ ꯍꯤꯡꯖꯔꯤꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯅꯛꯁꯟꯅꯔꯨꯕꯗ ꯁꯣꯝ ꯁꯣꯏꯗꯅ ꯃꯥꯏ ꯀꯨꯔꯛꯀꯅꯤ ꯈꯟꯖꯩ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗꯤ ꯁꯨꯝ ꯍꯤꯡꯗ ꯌꯥꯗꯗꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨꯅꯤ ꯗꯥ ꯄꯥꯃꯦꯜꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯣꯏ ꯈꯪꯖꯔꯦ ꯑꯩ ꯂꯣꯏ ꯇꯥꯖꯔꯦ ꯂꯧꯊꯣꯞ ꯂꯀꯣꯏ ꯂꯩꯇ꯭ꯔꯕ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯑꯆꯧ ꯄꯤꯁꯛ ꯈꯥꯏꯗꯕ ꯊꯧꯅꯥ ꯐꯕ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯃ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯤꯗꯨꯅ ꯂꯥꯛꯄꯗꯣ ꯉꯁꯤꯗꯤ ꯃꯄꯨ ꯃꯥꯅ ꯏꯈꯨꯠꯇ ꯁꯤꯟꯅꯕꯤꯔꯦ ꯃꯁꯤꯃꯗꯤ ꯑꯩ ꯂꯦꯝꯅꯈꯛ ꯃꯥꯡꯍꯜꯂꯔꯣꯏ ꯄꯥꯕꯨꯡ ꯅꯪꯕꯨ ꯗꯨꯀꯥꯟꯗ ꯅꯍꯥꯛ ꯂꯥꯛꯀꯦꯔꯣ ꯄꯥꯕꯨꯡ ꯑꯩꯗꯤ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯌꯦ ꯍꯩꯃꯥ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯉꯁꯥꯏ ꯅꯃꯥꯅ ꯍꯥꯏꯕ ꯅꯃꯥꯟꯅꯕꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯔꯣ ꯃꯥꯅꯦ ꯄꯥꯕꯨꯡ ꯑꯗꯨ ꯑꯣꯏꯔꯒ ꯗꯨꯀꯥꯟ ꯐꯥꯎꯗꯪ ꯉꯥꯏꯍꯥꯛꯇꯪ ꯊꯤꯜꯍꯜꯂꯛꯑꯣꯗꯅ ꯏꯄꯥꯒꯁꯨ ꯁꯛ ꯈꯪꯅꯅꯕ ꯍꯣꯏ ꯍꯥꯏꯔꯒ ꯌꯦꯡꯉꯒꯦ ꯄꯥꯕꯨꯡ ꯆꯠꯂꯁꯤꯔꯥ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯗꯥ ꯄꯥꯃꯦꯜꯒꯁꯨ ꯁꯛ ꯈꯪꯅꯒꯦ ꯍꯥꯏꯌꯦ ꯗꯨꯀꯥꯟꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯔꯥ ꯑꯁ ꯑꯩꯒꯤ ꯃꯑꯣꯡꯁꯤꯒ ꯁꯝꯃꯣ ꯀꯣꯏꯌꯣ ꯅꯣꯏ ꯄꯥꯕꯨꯡꯅ ꯍꯩꯅꯔꯣꯏꯗ ꯑꯩꯒꯤ ꯋꯥꯗꯤ ꯁꯝ ꯁꯥꯡꯉꯁꯨ ꯀꯣꯏꯕꯨ ꯈꯥꯛꯑꯁꯨ ꯑꯩꯒꯤꯗꯤ ꯂꯣꯏ ꯌꯥꯖꯔꯦ ꯗꯥ ꯄꯥꯃꯦꯜꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯅꯇꯧꯗꯨꯅꯦ ꯑꯩꯅ ꯉꯥꯎꯖꯔꯤꯁꯦ ꯑꯁ ꯌꯥꯔꯦꯗ ꯅꯪꯁꯨꯅꯦ ꯏꯀꯥꯏꯕ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯅꯨ ꯂꯥꯛꯑꯣ ꯆꯠꯁꯤꯜꯂꯛꯑꯣ ꯗꯥ ꯄꯥꯃꯦꯜ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣ ꯂꯤꯛꯂꯥꯏ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯁꯤꯗ ꯁꯨꯝ ꯂꯩꯔꯝꯃꯒꯦ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯁꯨ ꯁꯛ ꯈꯪꯅꯁꯦ ꯍꯥꯏꯗꯨꯗꯤ ꯗꯥ ꯄꯥꯃꯦꯜ ꯂꯥꯛꯑꯣꯕ ꯆꯪꯉꯨꯁꯦꯕ ꯀꯨꯏꯔꯣꯏꯌꯦ ꯂꯥꯛꯑꯣꯕ ꯐꯔꯦꯅꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏ ꯅꯃꯥꯟꯅꯕꯗꯨꯗꯤ ꯃꯥꯁꯨ ꯌꯥꯎꯔꯤꯌꯦ ꯀꯧꯁꯜꯂꯛꯑꯣꯗꯅ ꯆꯪꯉꯛꯑꯣ ꯁꯤꯗ ꯐꯝꯃꯣ ꯗꯥ ꯄꯥꯃꯦꯜ ꯐꯝꯃꯣ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯊꯕꯛ ꯁꯨꯕ ꯉꯩꯗꯤ ꯑꯝꯇ ꯎꯗꯦꯅ ꯍꯥꯏ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅꯦ ꯑꯗꯨꯅ ꯉꯁꯥꯏ ꯄꯨꯡ 2ꯗ ꯂꯣꯏꯅ ꯍꯟꯈ꯭ꯔꯦꯅꯦ ꯁꯦꯟ ꯈꯔ ꯁꯤꯒꯅꯦ ꯁꯅꯥ ꯈꯔ ꯁꯤꯒꯅꯦ ꯏꯊꯟꯗ ꯄꯣꯔꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯗꯅ ꯅꯪ ꯀꯧꯔꯤꯕꯅꯤꯅꯦ ꯅꯃꯥꯟꯅꯕꯁꯨ ꯌꯥꯎꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯕꯨꯡꯉꯣꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕ ꯄꯥꯕꯨꯡ ꯑꯩꯒꯤ ꯃꯤꯡ ꯄꯥꯃꯦꯜ ꯀꯧꯖꯩꯌꯦ ꯑꯣ ꯄꯥꯃꯦ ꯀꯧꯋꯦꯕ ꯏꯕꯨꯡꯉꯣ ꯌꯥꯎꯔꯤꯉꯩꯁꯤꯗꯅꯦ ꯆꯥ ꯑꯝꯇ ꯍꯥꯎꯅ ꯊꯛꯁꯤꯁꯦ
ꯆꯥ ꯌꯣꯟꯕ ꯃꯐꯝꯗꯣ ꯅꯪ ꯈꯪꯉꯤꯗꯅ ꯈꯪꯉꯦ ꯄꯥꯕꯨꯡ ꯑꯗꯨꯗ ꯆꯥ ꯒꯤꯂꯥꯁ 3ꯗ ꯂꯧꯔꯣ ꯆꯠꯂꯣ ꯍꯣꯏ ꯄꯥꯕꯨꯡ ꯗꯥꯄꯥꯃꯦꯜ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯍꯣꯏ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯁꯝ ꯃꯅꯥꯁꯤꯗꯪ ꯀꯛꯑꯗꯤꯅꯦ ꯅꯨꯄꯥꯗꯤ ꯑꯗꯨꯝ ꯃꯥꯜꯂꯤꯅꯦ ꯁꯦ ꯏꯕꯨꯡꯉꯣꯒꯤ ꯑꯍꯜ ꯂꯃꯟꯗꯤ ꯁꯨꯅ ꯂꯩꯔꯤꯕ꯭ꯔꯥ ꯄꯥꯕꯨꯡ ꯄꯥꯕꯕꯨꯗꯤ ꯂꯩꯔꯤꯌꯦ. ꯏꯃꯥꯗꯤ ꯆꯍꯤ 5-6 ꯁꯨꯔꯦ ꯂꯩꯈꯤꯗꯕ. ꯑꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ ꯏꯆꯟꯅꯨꯄꯤ ꯑꯃꯒ ꯑꯩꯒꯇꯅꯦ ꯄꯥꯕꯨꯡ. ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯪꯒꯤ ꯈꯨꯡꯒꯪꯗꯨꯗꯅꯦ ꯑꯩꯒꯤꯁꯨ ꯏꯆꯦ ꯑꯃ ꯂꯩ. ꯍꯣꯏ ꯈꯪꯉꯤ ꯄꯥꯕꯨꯡ. ꯑꯩꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯏꯗ. ꯏꯆꯥꯅꯨꯄꯤꯒ ꯁꯨꯝ ꯈꯪꯅꯔꯝꯕꯁꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯏꯕꯨꯡꯉꯣ ꯑꯩꯁꯦ ꯈꯨꯠ ꯈꯔ ꯁꯣꯟꯕ. ꯏꯁꯥꯅꯒ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯄꯅꯦ. ꯑꯗꯨꯗ ꯑꯩꯒꯤ ꯕꯦꯀꯤꯡꯁꯦ ꯈꯔ ꯋꯥꯠꯄ. ꯃꯁꯤꯗ ꯑꯉꯥꯡꯁꯤꯡꯁꯤꯅ ꯎꯁꯤꯠꯇꯗꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯉꯥꯡ ꯁꯛꯇꯅ ꯇꯧꯔꯤꯅꯤꯅꯦ. ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯍꯦꯛ ꯂꯥꯛꯄ ꯃꯄꯥ ꯆꯥꯅꯗꯅ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯦꯅ ꯅꯃꯥꯅ ꯇꯝꯃꯦ. ꯍꯣꯏ ꯄꯥꯕꯨꯡ. 미워이바 이제 안갖거니 아마가 핵 와큰 만나대네 이붕어 하 허이 그남님 비어라 그남님 비어라 이붕어 영상로 나콜콜 허이 여기로 그냥 깨누니 허이 당갈로 당갈로더나 자 구워 깜짝 놀는 거 이붕어세 현수비 아니 부드러 허이 깜짝 놀라네 진짜 부드러 허이 센 부드러더라 이붕어 깜짝하게 아이 소리를 삐져게 도록 신들이네 센 부드러 아이 하지 허이 또 부드러더라 아이 죽어드네 아이 아부 센지 아이 눈이 삐져게 그래 그래 허이 핵 나오라 봐너 고현님은 왜 하트에 강 어이 이거는 해 아이 이붕어 그래 보내 이거 하도 우리 누구 많은 거 홈 되네 까랑 또 우리 시대 생각보다 아래 미시고 이거 하고 보내 사번인데 또 이거 니네 시대야 까야 알고 시들이 너 영혼이 다바멜 이마이 되비 일단 꽃하우세 바붕 여울 아니예 Mama, ayaw worry, Mama. 이마이 베마 세 이마 부카리 오이르시게 세 이마 방게 세 Mama, ako'y pamong di, Ma. Ako'y pamong kajagaga. Ako'y pamong karo. Huwag siyam dyan, Ma. 이마게 이베마 이마게 되비 이사게 마타우세 이마게 방암드레 Ima, ayaw worry, Heavenly, Ma. 세 이생 카라 탁세세 세 기당 타우세 세 ꯅꯪ ꯄꯥꯕꯨꯡꯁꯤꯁꯨ ꯀꯔꯥꯏ ꯊꯥꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ Hai thaba, satu pia, pong lai, tu, sen puri, salah yang apa, satu pia, tu siapa apa, salah yang tu, Pabo, ayaw worry, Pabo. pong lai sih, hujung hustan salah dah ni, nak kaki pakal ini, Pabo nga kasi. bisa nggak sih tu, Ay, napaparty ko. hadam ni, Ato si Pabo, ay school at pangamani ko. ngamani, pong na niya, kung dah tindu ini, 모이다 아숙 양바 센시부 그라이다기 보레이노 나티 센시부 그라이다기 로레이노 bah, 하이바 nanti macam nanti, calo, nak pinaron dulu calo, calo hai ni, 다바멜 satu pia, pong lau lau, sedikit ini, satu, nah apa pada, 나사세 나사이다기네 마북자에나 까피세 pada, 이마이 되비 Gatang 세 kang. 이마네 호주당 짠나바 페론 홍도 오게 난 바bun가네 ngakdang leiramus에 satu
ꯆꯠꯊꯣꯏꯕꯤ ꯁꯦ ꯄꯥꯕꯨꯡ ꯄꯝꯒꯤ ꯂꯥꯛꯑꯣꯁꯦ ꯁꯦ ꯂꯥꯛꯑꯣꯁꯦ ꯁꯤꯗꯒꯤꯗꯤꯅꯦ ꯆꯠꯊꯣꯏꯕꯤ ꯅꯥꯕ ꯐꯔꯗꯕꯅꯤ ꯄꯥꯕꯨꯡꯅꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯐꯖꯅ ꯌꯦꯡꯊꯣꯛꯑꯗꯣꯏꯅꯤ ꯐꯔꯗꯕꯅꯤ ꯁꯦ ꯉꯥꯛꯇꯪ ꯐꯥꯎ ꯍꯧꯖꯤꯛꯅꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯒꯅꯦ ꯂꯣꯏ ꯂꯥꯌꯦꯡꯊꯣꯛꯑꯗꯕꯅꯤ ꯀꯩꯝ ꯄꯥꯈꯠꯂꯨꯔꯅꯨ ꯏꯆꯥꯁꯤꯗꯤ ꯍꯥꯏ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯈꯔ ꯊꯨꯔꯣ ꯂꯣꯏꯔꯦ ꯃꯃꯥꯗ ꯄꯨꯍꯜꯂꯨꯁꯦ ꯁꯦ ꯇꯞꯅ ꯁꯦ ꯏꯃꯥꯏꯊꯣꯏꯕꯤ ꯏꯃꯥ ꯄꯣꯛꯒꯦꯁꯦ ꯁꯦ ꯇꯞꯅ ꯏꯃꯥꯗ ꯀꯣꯜꯂꯨꯁꯦ ꯁꯦ ꯑꯉꯥꯡꯁꯦ ꯑꯝꯇ ꯊꯣꯡꯀꯠꯂꯛꯑꯣ ꯁꯦ ꯃꯃꯥꯗ ꯊꯣꯡꯀꯠꯂꯛꯀꯦꯁꯦ ꯄꯥꯕꯨꯡꯅꯅꯦ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯅꯅꯦ ꯏꯆꯥꯕꯨ ꯃꯇꯝ ꯆꯥꯅ ꯂꯥꯌꯦꯡꯕ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤꯗꯩꯗꯤꯅꯦ ꯂꯣꯏ ꯐꯔꯗꯕꯅꯤ ꯃꯣꯏꯗ ꯈꯤꯇꯪ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯀꯩꯗꯧꯒꯦ ꯃꯔꯣ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯃꯔꯣ ꯑꯩ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯔꯣ ꯑꯩ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯔꯣ ꯑꯩꯅ ꯏꯆꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯁꯦꯜ ꯂꯩꯇꯕꯗꯒꯤ ꯃꯔꯣ ꯐꯠꯇꯕ ꯊꯕꯛꯇꯣ ꯑꯩꯅ ꯇꯧꯈꯤꯕꯅꯤ ꯃꯔꯣ ꯑꯩꯒꯤ ꯏꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯖꯦꯜꯗ ꯂꯩꯔꯁꯨ ꯂꯩꯔꯒꯦ ꯑꯩ ꯏꯆꯥꯒꯤ ꯊꯋꯥꯏꯗꯗꯤ ꯑꯝꯇ ꯀꯟꯕꯤꯌꯨ ꯃꯔꯣ ꯑꯩꯅ ꯅꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯔꯤꯌꯦ ꯃꯔꯨꯞꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯁꯥꯝ ꯂꯩꯁꯤꯗꯤ ꯍꯧꯖꯤꯛꯃꯛ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯤꯔꯣ ꯑꯩꯉꯣꯟꯗꯁꯨ ꯁꯦꯜ ꯈꯔ ꯌꯥꯎꯔꯤꯌꯦ ꯁꯤ ꯄꯥꯏꯁꯜꯂꯣ ꯁꯤ ꯄꯥꯏꯁꯜꯂꯣ ꯑꯗꯨꯒꯅꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯁꯨ ꯏ ꯅꯨꯡꯒ ꯋꯥꯠꯄ ꯂꯩꯔꯗꯤꯅꯦ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯔꯝꯒꯦ ꯑꯩ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯃꯔꯨꯞꯄꯨ ꯊꯥꯒꯠꯆꯔꯤ ꯃꯔꯨꯞꯀꯤ ꯇꯧꯕꯤꯃꯟ ꯀꯥꯎꯖꯔꯣꯏ 7705408633 मरुपु थागतरी से कंकलुमुसी इनमा कई कपिनो कोई मैम लैसिदी अबेम से हॉस्पिटल चलदोइने नाबदुना फरदोइने इनमा अइंगोंदसु सेल खरा यावरिये से पाइसन बियो इनमा अइबु सेनसिबु लौरद्रो से लौबिरो इनमा अवत अपा लेरसुने अखोइना थोकप चेंजोंग तौरदोइने अगांगसिगी पुंसि कन्दबा यादबने हॉस्पिटल चटनबा तौसे दाबा मे टैक्सी होइना कौरसिरा होय अदुना फरनी इनमा आई टैक्सी अमा कौरगे को होय बेमा लाओ दाबा मे होय थोंगाल दोइना ngairसे दाबा अखोइनिगी अवाबसि उबिदा ताइबम मपुनने इचागी अनाबा से फरबा वरसु हाइदरने मखोयनिबु लाइना थाबिरक पोयरबसाने लाओ हॉस्पिटल चलसि लाओ